पाउ संदोकना पिजरी Ngarang Imphal Ukrul Lambi Gilitan Police Station na konba lengang chinga masung TS kasom ani ga nakna na leiba sangkai kuki khulgi area da kuki khutlai paiba singna Imphal dagi pot chai puduna chatkhiba gari singda attack chathaduna FCI godown ge truck driver ama hatkhiba tanatana police personnel ama sokhan khraba matung kuki singna Imphal Ukrul Lambi excavator sizinaduna tawkhaiba dagi lambi fauna khidre hairi Lambi tawkhaiba gi thabak asi ngarang ahingda excavator sizinaraga chathakibani haire Lambi tawkhaikiba si Sangkai village ki mapada chathakibani Lambi tawkhaikiba duna Imphal Ukrul Lambi phaunaba yadre haire Panba yabadi ngarang kuki singna nongmai kapsilakiba mafam asi BSF na cover tawba mafam ne Masida security gi ahoba laikibra haibadu thigatkani hojikmaki oina attack asi kanana chathakibano haiba chap chana khangba ngamdri adubu thodok thokliba mafam adu furup amana khutlingba mafam ne haibadi khanglei Laingak na thodok asi hakchina lauduna thodok asi matangda chap chabe action lokhatkani haina Home Minister Govindas Konthongzamna phongdokhibani